ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯃꯧ ꯅꯍꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯃꯌꯥꯝꯅ ꯏꯕꯦꯝꯆꯥ ꯍꯥꯏꯅ ꯀꯧꯅꯔꯝꯃꯤ꯫ ꯏꯕꯦꯝꯆꯥ ꯃꯁꯥ ꯅꯍꯥꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁꯤꯟꯐꯝ ꯑꯁꯤ ꯌꯨ ꯌꯣꯟꯕ ꯑꯁꯤꯅ ꯑꯣꯏꯔꯝꯃꯤ꯫ ꯏꯕꯦꯝꯆꯥꯅ ꯌꯨ ꯌꯣꯟꯕ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯆꯥꯅꯗꯤ ꯃꯤꯒꯤ ꯃꯋꯥ ꯂꯧꯗꯦ, ꯃꯥꯒꯤ ꯌꯣꯟꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯌꯣꯜꯂꯝꯃꯤ꯫ ꯌꯨ ꯌꯣꯟꯗ꯭ꯔꯕꯗꯤ ꯃꯍꯥꯛꯇꯤ ꯆꯔꯥ ꯍꯦꯟꯒꯗꯧꯔꯤꯕꯅꯤ꯫ ꯏꯕꯦꯝꯆꯥ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯉꯥꯡꯕ ꯁꯛꯄꯗ ꯃꯅꯥ ꯀꯟꯕ ꯃꯇꯧ ꯑꯁꯤ ꯎꯔꯒꯅ ꯍꯦꯜꯂꯤ, ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯕꯁꯨ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯆꯥꯗꯤ ꯑꯇꯩ ꯑꯇꯩ ꯊꯕꯛ ꯁꯨ ꯅꯣꯝꯗꯨꯅ ꯁꯦꯜ ꯇꯥꯟꯒꯗꯕꯁꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯏꯕꯦꯝꯆꯥꯒꯤ ꯅꯨꯄꯥꯗꯨ ꯌꯦꯠ ꯊꯪꯕ ꯃꯈꯨꯠ ꯑꯗꯨ ꯄꯨꯔꯥ ꯀꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯤꯒ ꯃꯤꯃꯥꯟꯅꯅ ꯊꯕꯛ ꯑꯇꯩ ꯑꯇꯩ ꯁꯨꯕ ꯅꯣꯝꯕꯁꯨ ꯉꯝꯗ꯭ꯔꯕꯅꯤꯅ ꯏꯕꯦꯝꯆꯥꯅ ꯃꯅꯦꯝꯄꯣꯛ ꯑꯁꯣꯟꯕꯤ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥꯒ ꯇꯧꯗꯨꯅ ꯌꯨꯝ ꯑꯗꯨ ꯄꯨꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯏꯕꯦꯝꯆꯥ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯑꯇꯩ ꯑꯇꯩ ꯊꯕꯛ ꯁꯨ ꯅꯣꯝꯒꯗꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯌꯨ ꯌꯣꯟꯕꯒꯤ ꯁꯤꯟꯐꯝ ꯑꯁꯤꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯏꯕꯦꯝꯆꯥꯅ ꯌꯨ ꯌꯣꯜꯂꯒ ꯂꯥꯛꯂꯤꯕ ꯁꯦꯜ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯄꯨꯡꯕ ꯄꯨꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯏꯕꯦꯝꯆꯥ ꯃꯥꯒꯤ ꯌꯨ ꯌꯣꯜꯂꯤꯕ ꯗꯨꯀꯥꯟ ꯑꯗꯨ ꯊꯣꯡ ꯍꯦꯛ ꯍꯥꯡꯕꯒ ꯃꯈꯣꯏ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯌꯨꯔꯥꯏ ꯆꯨꯕ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯆꯥ, ꯌꯨꯗꯣ ꯂꯤꯛꯂꯤ ꯑꯃꯗ ꯁꯣꯠꯀꯦꯅꯦ꯫" ꯏꯕꯦꯝꯆꯥ ꯗꯨꯀꯥꯟ ꯃꯅꯨꯡ ꯑꯗꯨꯗ ꯂꯦꯞꯂꯒ ꯄꯣꯠꯁꯤꯠ ꯌꯥꯝꯅ ꯐꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯃꯁꯥꯗꯨ ꯍꯥꯏꯔꯞ ꯅꯣꯟꯊꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ "ꯀꯩꯅꯣ ꯇꯥ ꯆꯥꯎꯕ, ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯍꯥꯡꯕꯗ ꯉꯥꯏꯔꯤꯌꯦ, ꯑꯗꯨꯒ ꯁꯣꯠꯀꯦꯅ ꯍꯥꯟꯅ ꯍꯦꯛꯇ ꯍꯥꯏꯔꯤꯁꯤꯕꯣ?" ꯆꯥꯎꯕ ꯌꯨꯁꯨ ꯉꯥꯎꯔꯤꯕꯅꯤ, ꯃꯥꯅ ꯂꯦꯞꯂꯤꯅꯦꯅ ꯇꯧꯔꯤꯕꯗꯨ ꯑꯌꯨꯛ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯔꯒ ꯊꯛꯂꯤꯕꯅꯣ ꯈꯪꯗꯦ꯫ ꯃꯁꯥꯗꯣ ꯍꯥꯏꯔꯪ ꯇꯨꯔꯪ ꯂꯦꯞꯂꯒ, "ꯏꯕꯦꯝꯆꯥ, ꯊꯣꯡ ꯍꯥꯡꯕꯒ ꯌꯨ ꯁꯣꯠꯄ ꯌꯥꯗ꯭ꯔꯣ?" "ꯇꯥ ꯆꯥꯎꯕ, ꯈꯨꯂꯥꯡꯈꯥꯡꯁꯤꯗ ꯁꯣꯠꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯉꯁꯤꯒꯤ ꯄꯣꯠꯁꯤꯠ ꯐꯔꯔꯣꯏ, ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯂꯥꯛꯄꯤꯌꯨ." "ꯐꯩ ꯐꯩ, ꯃꯇꯨꯡꯅꯦ ꯅꯉꯣꯟꯗꯒꯤ ꯁꯨꯛꯂꯧ ꯍꯦꯛ ꯂꯧꯔꯣꯏ." "ꯍꯣ ꯇꯥ ꯆꯥꯎꯕ, ꯁꯦꯜ ꯄꯤꯔꯒ ꯊꯛꯂꯝꯗꯥꯏꯗꯅ ꯃꯤꯉꯣꯟꯗ ꯆꯠꯂꯒ ꯊꯛꯂꯨꯕ, ꯑꯗꯨꯒ ꯁꯣꯠꯂꯝꯗꯥꯏꯗꯅ ꯑꯩꯉꯣꯟꯗꯒꯤ ꯁꯣꯠꯀꯦ ꯍꯥꯏꯕ, ꯑꯗꯨꯗꯤ ꯑꯩꯁꯨ ꯄꯤꯅꯤꯡꯗ꯭ꯔꯕꯗꯣ꯫ ꯍꯣ ꯌꯥꯔꯦ, ꯆꯠꯄꯤꯔꯣ ꯇꯥ ꯆꯥꯎꯕ, ꯇꯥ ꯆꯥꯎꯕꯅ ꯑꯩꯉꯣꯟꯗꯒꯤ ꯌꯨ ꯂꯩꯗ꯭ꯔꯒ ꯑꯩꯒꯤ ꯌꯨ ꯗꯨꯀꯥꯟ ꯑꯁꯤ ꯃꯨꯠꯂꯗ꯭ꯔꯣ?" ꯆꯥꯎꯕꯗꯣ ꯏꯕꯦꯝꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯔꯤꯔ ꯇꯥꯗ꯭ꯔꯤꯔ ꯈꯪꯗꯦ, ꯃꯈꯣꯡ ꯑꯗꯨ ꯍꯥꯏꯔꯪ ꯇꯨꯔꯪ ꯊꯥꯡꯂꯒ ꯃꯆꯤꯟꯗꯁꯨ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯀꯌꯥꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯏꯕꯦꯝꯆꯥꯁꯨ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯡꯁꯤꯗꯦꯍꯦ ꯂꯥꯏꯃ꯫ ꯆꯥꯎꯕ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯕꯦꯝꯆꯥ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯌꯨ ꯂꯩꯕ ꯂꯥꯛꯄ ꯃꯤꯅ ꯆꯥꯅꯅꯕꯁꯨ ꯄꯤꯌꯨ ꯍꯥꯏꯔꯛꯂꯅꯤ ꯈꯟꯗꯨꯅ ꯍꯋꯥꯏ ꯑꯇꯤꯡꯕ ꯈꯔ ꯇꯥꯎꯗꯨꯅ ꯃꯣꯔꯣꯛ ꯑꯇꯥꯎꯕ ꯈꯔꯒ ꯂꯣꯏꯅꯅ ꯇꯤꯜꯍꯧ ꯈꯔꯒꯁꯨ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯃꯤ꯫ ꯄꯣꯠ ꯌꯣꯟꯕ ꯃꯤꯅ ꯃꯥꯅ ꯌꯣꯜꯂꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯊꯨꯅ ꯌꯣꯟꯕ ꯉꯝꯅꯅꯕ ꯍꯣꯠꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯏꯕꯦꯝꯆꯥꯁꯨ ꯌꯨ ꯈꯛꯇꯪ ꯌꯣꯟꯕꯗꯨꯗꯒꯤ ꯆꯥꯅꯕ ꯈꯔ ꯍꯥꯞꯂꯒ ꯌꯣꯟꯕꯁꯤꯅ ꯍꯦꯜꯂꯤ ꯃꯥꯒꯤ ꯄꯣꯠꯁꯤꯠ ꯆꯠꯄꯁꯨ꯫ ꯑꯁꯨꯝꯅ ꯑꯌꯨꯛꯇꯒꯤ ꯍꯧꯔꯒ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯐꯥꯎꯕꯗ ꯏꯕꯦꯝꯆꯥ ꯗꯨꯀꯥꯟꯗ ꯂꯩꯗꯨꯅ ꯌꯨ ꯌꯣꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯤꯇꯤ ꯑꯁꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯏꯕꯦꯝꯆꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯌꯣꯟꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯏ꯫ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯇꯣꯏꯅꯕꯨꯗꯤ ꯅꯠꯇꯦ, ꯇꯉꯥꯏ ꯐꯗ꯭ꯔꯕ ꯃꯇꯝꯗ ꯈꯛꯇꯅꯤ ꯌꯣꯜꯂꯤꯕꯗꯨ꯫ ꯏꯕꯦꯝꯆꯥꯁꯨ ꯗꯨꯀꯥꯟꯗꯒꯤ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯏꯃꯨꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯑꯃꯨꯛ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯖꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯕꯦꯝꯆꯥꯅ ꯋꯥꯔꯕꯁꯨ ꯋꯥꯅ, ꯃꯤꯅ ꯆꯩꯔꯕꯁꯨ ꯆꯩꯅ ꯍꯤꯡꯅꯅꯕꯒꯤ ꯂꯥꯟꯐꯝꯗ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯌꯨꯗꯨ ꯁꯨꯝ ꯌꯣꯜꯂꯒ ꯂꯥꯛꯄꯅ ꯉꯁꯤꯗꯤ ꯏꯕꯦꯝꯆꯥꯗꯣ ꯁꯦꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯦꯟꯗꯣꯡ ꯐꯪꯗꯨꯅ ꯍꯥꯟꯅꯒꯗꯤ ꯃꯥꯟꯅꯗ꯭ꯔꯦ, ꯈꯔ ꯃꯈꯩꯗꯤ ꯀꯣꯝꯅ ꯄꯥꯜꯂꯝꯃꯤ꯫ ꯏꯕꯦꯝꯆꯥꯅ ꯌꯨ ꯌꯣꯜꯂꯒ ꯏꯃꯨꯡ ꯀꯣꯝꯅ ꯄꯨꯕꯗꯨ ꯎꯕꯗ ꯀꯜꯂꯛꯄ ꯃꯤꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯏꯕꯦꯝꯆꯥꯒꯤ ꯌꯨ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯈꯔ ꯆꯠꯂꯒ ꯈꯔ ꯆꯥꯎꯕ ꯌꯨꯒꯤ ꯍꯣꯇꯦꯜ ꯑꯃ ꯍꯥꯡꯗꯣꯔꯛꯂꯦ꯫ ꯑꯗꯨꯅ ꯏꯕꯦꯝꯆꯥꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯍꯥꯟꯅ ꯃꯇꯣꯝꯇ ꯌꯣꯜꯂꯤꯉꯩꯗꯗꯤ ꯌꯨ ꯊꯛꯄ ꯃꯤ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗꯒꯤ ꯌꯨ ꯂꯧꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯕꯦꯝꯆꯥꯒꯤ ꯌꯨ ꯑꯗꯨ ꯏꯆꯠ ꯆꯠꯇ꯭ꯔꯦ꯫ ꯌꯨꯗ ꯉꯥꯎꯕ ꯃꯤꯅ ꯄꯥꯝꯕꯁꯤ ꯌꯨ ꯑꯗꯨ ꯊꯛꯂꯕꯁꯨ ꯃꯐꯝ ꯆꯥꯅ ꯐꯝꯕ ꯌꯥꯕ ꯍꯣꯇꯦꯜꯒꯨꯝꯕ ꯑꯁꯤꯅ ꯍꯦꯜꯂꯦ꯫ ꯃꯗꯨꯗꯗꯤ ꯐꯝꯒꯦ ꯀꯨꯁꯤ, ꯍꯤꯞꯀꯦ ꯀꯨꯁꯤꯅꯤ, ꯉꯥꯡꯅꯤꯡꯕ ꯋꯥ ꯉꯥꯡꯊꯣꯛꯄꯗꯁꯨ ꯑꯄꯟꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯒ ꯏꯕꯦꯝꯆꯥꯒꯤꯗꯤ ꯏꯕꯦꯝꯆꯥꯅ ꯅꯨꯄꯤꯒ ꯑꯣꯏꯔꯦ, ꯑꯗꯨꯒ ꯊꯣꯡꯒꯥꯜ ꯆꯪꯐꯝ ꯑꯗꯨꯗ ꯄꯤꯛꯇꯛ ꯇꯧꯕ ꯁꯪ ꯃꯆꯥ ꯑꯃ ꯁꯥꯔꯒ ꯃꯗꯨꯗ ꯗꯨꯀꯥꯟꯒꯤ ꯃꯑꯣꯡꯗ ꯌꯨ ꯑꯗꯨ ꯌꯣꯟꯖꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯏꯕꯦꯝꯆꯥꯒꯤ ꯌꯨ ꯑꯗꯨ ꯆꯠꯄꯒꯤ ꯆꯥꯡ ꯍꯟꯊꯔꯛꯇꯨꯅ ꯅꯣꯡꯃꯒꯤ ꯂꯤꯛꯂꯤ 4 ꯐꯥꯅ ꯌꯣꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯌꯣꯟꯗꯕꯅ ꯐꯔꯦ ꯈꯜꯂꯛꯂꯦ꯫ ꯑꯗꯨꯅ ꯏꯕꯦꯝꯆꯥ ꯌꯨ ꯌꯣꯟꯕ ꯇꯣꯛꯈꯤꯔꯝꯃꯤ꯫ ꯏꯕꯦꯝꯆꯥꯅ ꯌꯨ ꯌꯣꯟꯕ ꯍꯦꯛ ꯇꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯏꯕꯦꯝꯆꯥꯒꯤ ꯁꯨꯃꯥꯡꯗ
Chahi 30 lenga oigadabi nupi ama laktuna kaurai. Ibemcha su taraduna mapalumda thorai. Sumangda leplibi nupi aduna. Hai, Ibemcha, ngarang noitadana aigi pukiba phanek to piro. Nangonda phanek ado piraga mana lupa kyagi yu lokibano. Iche, aidi yu yonba toi. Aduna iche na haiba phanek to aingonda di piram kibasu laite. Ibemcha, nang yamna tawba ngamakano. Yam thuna phanek ado puthoro. Ibemcha khara saurapna. Here iche, haibada paklani haiduna su panghaida haibirakano. Adugi saru, iche gi nupada chalaga phanek ado kanada piramge na hangucho. O hangabane nangonda piramme hai. Kariba, aingonda piramme ba. Loire he. Itai do machin khaktirakano hayo. Tanja adu da Ibemcha gi nupadu thorai. Nupi aduna. Phai phai. Aigi phanek ado lot yauna lot abani ne. Aigi phanek aduna mantharaklaba matam aduda nangi punsi adu su loyu ko. Asi hairam laga nupi du chatkre. Ibecha do handakti maching arang bi lakpra karino. Nupi aduda sat hairei. Ho aigi punsi loiba lairi. Nawagi punsi do hana kanana bhona ko. Ibemcha gi nupa du na tapna. Nupi nangbu migi phanek tubu lahobro. Loire he nupa nangsu. Ai lahode haibani. Aidi yusu yonba to asidi. Aduga phanek to lauraga kaidona doino. Ai adugumba thabak to nongmata tawdi. Mina sel yaudana yu loba laklabasu sel lerakanda piro o haiduna lahodaba ngaktani nupa. Asumna numito haukre mathangi numitni. Ibemcha da yu hek thaba lakpa pakhang macha ado Ibemcha gi dukana thonglonduna leirambaduda kari tawrabano haiduna imungda oina changlai. Ibemcha su pakhang macha duga wari sanaduna magi dukan si tharakpagi maram hairame. Khangdreda yu yonbase leplaga kari thabak suduino khangdre. Ibemcha na mathwai nungaitabadu ubada yu thaba lakliba pakhang aduna hairei. Adudi itaima sumaina tawrase itaima hoige somda phamliba yugi hotel se ai yu thararoige. Haibadi masu aingondagi yu lobane. Atai atai di itaima hoige jaga se yu thaba changba mi ki haiduna kanamta changnadabane. Aduna yu se aina itaima da pulap thanamage. Aduga hotel singsida itaima na yu se thabiro. Mado ai silaage. Asumna numit aduda Ibemcha hanagumna yu amu yonba haukre. Adugi matung matam khara leiraga yu hotel mapu amado chana nabadi mayam thongsiluraga yu di kanamtana thaba laktre. Yu thaba laktrabanina hotel mapu adu mathayamna sarame. Aduna upai leitraduna hotel mapu adu Ibemcha gi manakta lagle. Aduga Ibemcha ga wari sanarame. Ibemcha su hekta haijille. Tada ai yu sungba hai. Aduna tadana aingonda yu likli amada lupa kaya piba ngamgadage. Adu oirabadi yu do aina watanaba piba ngamgani. Hotel mapu adusu mana yoliba mamal adudagi khara tabada pige haire. Adudi ai ngamjaroi yam hongi. Aingondagi yu loba phanglibase tadagi laibak pharibani. Aduna aidi tadagi yoliba mamal do adum pibiyo. Hotel mapu adu ngahak wakhal tawe aduga. Hoi ai pirage. Haujikti atai aktopa jaga asida aina tana yu yonba mi leitrabanina aina lawningba mamal adum laurake. Adudi sida ngakta phambiramo. Asi hairaga imung changluraba matungda yu khaw ani putuna thorakle. Asumna hotel mapu aduda Ibemcha na yu adu atangma mamalda tharame. Madugi matung tarakpadasu yu thaba lakiba pakhang aduga Ibemcha ga manaraga. Ibemcha se hanadi mingonda yu yolambado haujikti achawa hotel da oina yu thabagi thabak tawrakle. Aduna su hena sendong phangba hele. Aduga yu thaba lakliba pakhang adu Ibemcha na amuba haine he kaubani. Aduna amuba nasu Ibemcha gi imungi wari wakhong khangbanina Ibemcha bu yamna chamna nungsiraduna mateng adum pangbirame. Aduga Ibemcha nasu amubagi mateng kaya ama pangbirame. Nongmagi numit amada amuba Ibemcha gi yumda hanagumna yu thaba laklame. Aduba amubadi pakhangni aduga Ibemcha na mauni. Tawriba thabak adu afabadi natte aduna lekai mina ngangnaba hawraklame. Aduna ngasi amubana haujik Ibemcha gi thongalda changlakpa matamda mina haina hobadu amubana sutarame. Aduna mahal Ibemcha gi mayumda changba phawba talame talaba sutanna amuba changlakle. Aduga Ibemcha gi nupanadi magi nupiga amubaga dalana lawba amta leite. Amuba mabuk yamna phai nongmada Ibemcha gi nupada tamo haibadagi hende. Aduga Ibemcha dasu itaima haibasidagi henjaba natte. Ibemcha su amuba lakpaduda harau okladuna hairei. Amuba
Ngasi di kaidore, yam waba malida. Itaima, wabudi wade. Ado ay ngasi di yumda thaba khara lehawi. Aduna khara ngana hankrage. Potse lauthana batausi. Anidu yu cherang anidu lautharaga imungda thangjile. Duga ibem chana sel khara lauthok luraga amubada piraga hairei. Amuba, ngasi di itaimana nangi silse khara haplabani. Inaw leirambagi itaimana yumse komna panbani. Tauriba thabakse afaba budi nate. Adu oirabasu phatte khanglaba thabak ase. Masi natrabadi itaimagi atopa hingnanabagi lambi leitre. Itaima, yani habakano. Ai adabadudang pibiro. Itaima hana komna amukta pananaba honako. Itaima sune hanaga manadreda. Aduna nang sel se pukhoba. Asumna namduna sel adu pirame. Madugi matung amuba mayumda hankre. Asumna tapna amubaga ibem chagado sumloina rakpana kadomdagi phaurakhiba ihunnu khangde. Amubane ibem chabu nungsiba phaurakpagum tawraklame. Aduga ibem chanadi amubasi chamna adum nungsijarame. Aduga leikaigi minasu tumin machi ngangnaba haurakle. Ibem chaga amubaga mari leinare haiduna. Mina adumna ngangnabadu taraga ibem chagi nupana magi nupibu lana khanba haurakle. Aduga ibem chadi mina hainariba thabaksing adu tawkhiba leitabanina. Amubana takraga mahaksu ikaiduna matungda laklaroi khalladuna magi nupada hairi. Nupa, nangna aingoda yengliba mityengdo yam lali. Inawa amubana aingoda nongmata itaima haibasidagi hena karan taba mityeng ama yengkhiba leite. Aduga aina sumabu inawni haiba wakalasidagi hena mangonda ahenba mata khankiba leite. Ibem chagi nupa aduna hairei. Yare. Matung tarakpadadi nang yuyonbagi thabak sito. Aisu khutna matangna tawba yaba thabak sunomgani. Hoi nupa. Nangna yadrabadudi ai karigi lam henduna tawgani. Nangse mina na khutna ma yaudri haina usilamdabadi yai. Adubu nangse aigi ifamdadi sorga chapmani. Ngasi haiba numit asidagi ai yuyonba ase punsigi oina toklagi. Asumna matai manaw anido wari sanaramlaba matungda ibemcha hotel mapudu kauraga. Mangonda leiriba yu sing adu loina yonthokre. Madugi matung tarakpada ibemcha yu yonba lepkre. Aduna hanadi amubasu icham chamna ibemchagi manakta laklambadu haujikte. Masumina ibemchada lana ubibadu khalubada mahak nongmata phawba changakhidre. Aduga amubade magi sinpham yugi thabak asi tokpa yadabanina ibemchada tharambadu hotel aduda amuk piba hauraklammi. Aduna ibemchaga amubaga makhoi ani asi nong phadok thengnaba numitsu yaurami. Adumna nong phadok thengnaba numitta amubana harau ibemchabu kauruba matamda ibemchana hanna phawba yenglamdana chatkre. Madu ubada amuba mathwai yamna nungaijaramde. Aduna mahal ibemcha hoirumda laklaroisira haina phawba khalami. Amaromdana ibemcha su ngasai amubana mabu harau kauraklaga mana khumlamdabi changlakpa aduda masu wakhal adu nungaijaramde. Maramdi haujik ibemcha asi amubaga mari leine haiduna lekaina pauthokpiduna manemgi nakongsu yauraklabani. Aduna ibemchana thongba chak charoi haiduna marai tawba haurami. Madugi sumathakta ibemchagi mapuroibana magi nupibu hanaga manadaba wangang sangang kaya sizinaba haurakle. Hairiba mayam asina maram oiraga ibemchana amubaga kaunaba matamda mina amuk lana pauthokpikhini khalladuna mahak tana khumlamkhidabani. Numit adugi numidangdo ibemcha wakhal yamna khalami. Mahakna yuyolingai matamda phanglakhiba sel adu matomta maranai sizinaba sunate. Aduga haujikna mabu mapuroibana lamchat naidabe amagumna ubiraklabada ibemcha kapsu yamna kaplami. Aduga matomta su haijai. Nupa, aina landaba sengba oiramlabadi nang nongbudi soidana khangakhiganiko. Aina mafam asida icha yawbusu natana phibam soirabana hakina nakta leiribase nangbu nushibagini haiba. Adu noine aibu hainingba hairo khaningba khallo. Aidi landabani mafam asida midok maisa pumba khangduna ai leikhigani. Matam kharagi matungda ibemchana yuyolingaida tungsinduna thamjakiba selsing adu sizinaba loirakle. Aduna chak thonglamdaida atai kanamtana matha saramde ibemchatana sarami. Cheng leitabagi ibemcha thau leitabagi su ibemcha morok leitabagi ibemcha yumaduda ibemchagi thaudangdi aduki matik chawkhre. Hairiba mayam asi ibemchagi nupaduna khanglabasu mahakti upai leite. Aduna warakanda ibemcha mathomda wabanina mahak wakhal thokjaba matamda yamna kaplami. Imung asigidamak sizinanaba sel tanba chatle. Numitta waton lomlaba matamda halaklabasu imung aduda faina taba pon yungthokpinanaba leite. Aduna ibemcha karigumba matamda isau langba numitsu yaurami.
ꯑꯗꯨꯅ ꯏꯕꯦꯝꯆꯥꯅ ꯄꯦꯟꯗꯕꯗꯒꯤ ꯏꯁꯧ ꯂꯥꯡꯕ ꯅꯨꯃꯤꯠꯇꯗꯤ ꯑꯃꯨꯛꯁꯨ ꯍꯥꯏꯕꯤꯔꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯕ ꯋꯥꯔꯒ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯣ ꯍꯥꯏꯅ꯫ ꯑꯗꯨꯅ ꯏꯕꯦꯝꯆꯥꯗꯨ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯁꯥꯎꯕ ꯍꯩ, ꯃꯥꯁꯨ ꯁꯥꯎꯅꯤꯡꯗꯨꯅ ꯈꯨꯝꯂꯝꯃꯤ, ꯅꯨꯄꯥ, ꯑꯩꯅ ꯁꯦꯜ ꯊꯣꯛꯂꯤꯉꯩ ꯃꯇꯝꯗꯗꯤ ꯅꯈꯣꯏ ꯀꯅꯥꯗꯁꯨ ꯃꯊꯥ ꯁꯥꯍꯟꯗꯕꯅꯤ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡ ꯑꯁꯦ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯦ, ꯑꯗꯨꯅ ꯑꯉꯝꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯅꯁꯤ ꯍꯥꯏꯕꯅꯤ꯫ ꯍꯧꯖꯤꯛꯄꯨ ꯅꯨꯃꯤꯠ ꯌꯨꯡꯉꯀꯥꯟꯁꯤꯗ ꯑꯩꯅ ꯆꯥꯛ ꯊꯣꯡꯈꯤꯒꯗ꯭ꯔꯣ? ꯅꯨꯡꯊꯤꯜꯁꯨ ꯑꯃꯨꯛ ꯂꯩꯉꯣꯏ ꯆꯥꯝꯕ ꯆꯠꯇꯣꯏꯅꯤ, ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯕ ꯄꯨꯟꯁꯤ ꯑꯁꯦ ꯑꯩ ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯦ꯫ ꯏꯕꯦꯝꯆꯥꯒꯤ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯈꯨꯠ ꯑꯅꯤꯃꯛꯁꯦ ꯌꯥꯎꯔꯝꯂꯕꯗꯤ ꯅꯪꯕꯨ ꯃꯊꯥ ꯁꯥꯍꯜꯂꯝꯂꯣꯏꯗꯕꯅꯤ, ꯍꯛꯆꯥꯡꯗ ꯑꯅꯥꯕ ꯂꯩꯇ꯭ꯔꯒꯁꯨ ꯊꯕꯛ ꯇꯧꯕꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯈꯨꯠꯁꯦ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯩ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯅꯨꯄꯥ, ꯅꯪꯅ ꯊꯕꯛ ꯁꯨꯗꯕꯗ, ꯅꯪꯅ ꯁꯦꯜ ꯊꯣꯛꯇꯕꯗ ꯑꯩ ꯁꯥꯎꯗꯦ, ꯑꯩ ꯅꯉꯣꯟꯗ ꯀꯩꯝꯇ ꯁꯥꯎꯗꯦ꯫ ꯑꯩ ꯅꯈꯣꯏꯒꯤꯗꯃꯛ ꯑꯋꯥꯕ ꯊꯕꯛ ꯀꯌꯥꯁꯨ ꯁꯨꯖꯅꯣꯝꯖꯒꯦ, ꯑꯃꯟꯕ ꯐꯤꯖꯦꯠꯁꯨ ꯁꯦꯠꯆꯒꯦ, ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇ ꯊꯔꯣ ꯑꯣꯟꯗꯨꯅ ꯅꯈꯣꯏꯕꯨ ꯆꯔꯥ ꯐꯥꯎꯕꯗꯤ ꯍꯦꯜꯍꯟꯗꯕ ꯑꯩ ꯉꯝꯒꯅꯤ꯫ ꯑꯗꯣ ꯅꯣꯏꯗꯤ ꯑꯩꯅ ꯋꯥꯔꯕ ꯃꯌꯥꯝ ꯑꯁꯦ ꯈꯪꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯩꯕꯨ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎꯊꯣꯛꯄꯤꯔꯦ, ꯑꯗꯨꯅ ꯏꯃꯨꯡ ꯑꯁꯤꯗꯁꯨ ꯋꯥꯕ ꯌꯥꯕ ꯋꯥꯔꯦ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯕꯨ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯗꯨꯅ ꯕꯗꯅꯥꯝ ꯄꯤꯕꯤꯔꯝꯕ, ꯁꯤꯕꯨ ꯀꯔꯤ ꯋꯥꯈꯜꯂꯣꯟꯅꯣ? ꯑꯩꯅ ꯍꯤꯡꯗꯣꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩ ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯏꯕꯦꯝꯆꯥ ꯀꯞꯄ ꯌꯥꯕ ꯀꯞꯂꯦ, ꯃꯍꯥꯛꯁꯨ ꯄꯦꯟꯗꯕꯅ ꯌꯣꯝꯂꯕꯅꯤꯅ꯫ ꯏꯕꯦꯝꯆꯥꯒꯤ ꯅꯨꯄꯥꯗꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯦ, ꯇꯨꯃꯤꯟ ꯂꯩꯔꯤ꯫ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯈꯝꯕꯟꯖꯕꯅꯤ, ꯅꯨꯡꯁꯤꯕꯒꯤꯅꯤ꯫ ꯑꯗꯨꯅ ꯃꯤꯅ ꯁꯨꯝ ꯄꯪꯍꯥꯏꯗ ꯍꯥꯏꯅꯕꯗꯨꯗ ꯃꯥꯁꯨ ꯍꯦꯟꯅ ꯂꯥꯟꯅ ꯂꯧꯔꯨꯔꯦ꯫ ꯃꯍꯥꯛꯅ ꯐꯅ ꯂꯥꯟꯅ ꯂꯧꯔꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯄꯨꯛꯆꯦꯜꯗꯤ ꯃꯥꯅ ꯍꯦꯟꯅ ꯈꯪꯏ꯫ ꯃꯕꯥꯅꯤꯅ ꯃꯆꯥ ꯌꯥꯎꯗ꯭ꯔꯤꯕ ꯑꯁꯤꯁꯨ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ, ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯦꯜ ꯊꯣꯛꯇꯕꯅꯤꯅ ꯑꯉꯥꯡ ꯌꯥꯎꯔꯨꯔꯒ ꯍꯌꯦꯡ ꯋꯥꯒꯗꯧꯔꯤꯕꯁꯤ ꯏꯕꯦꯝꯆꯥ ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯏꯕꯦꯝꯆꯥꯕꯨ ꯋꯥꯍꯟꯕ ꯄꯥꯝꯗꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯔꯒ ꯃꯆꯥꯁꯨ ꯌꯥꯎꯍꯟꯗ꯭ꯔꯦ꯫ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯏꯕꯦꯝꯆꯥ ꯑꯣꯏꯕꯒꯤ ꯈꯥꯡꯕꯅꯤ꯫ ꯏꯕꯦꯝꯆꯥꯒꯤ ꯅꯨꯄꯥ ꯑꯁꯤ ꯂꯥꯏꯔꯕꯗ ꯄꯠ ꯇꯠꯄ ꯅꯨꯄꯥ ꯑꯃꯅꯤ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗꯗꯤ ꯂꯥꯏꯔ ꯏꯅꯥ ꯈꯨꯟꯕ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯗꯦ ꯍꯥꯏꯕꯒꯨꯝꯅ ꯏꯕꯦꯝꯆꯥꯁꯨ ꯄꯠ ꯇꯠꯅ ꯂꯥꯏꯔꯔꯦ ꯈꯜꯂꯕ ꯃꯥꯒꯤ ꯅꯨꯄꯥ ꯑꯁꯤꯗ ꯃꯌꯨꯝ ꯄꯥꯜꯂꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯏꯕꯦꯝꯆꯥ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯂꯒ ꯊꯕꯛ ꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯃꯨꯕꯁꯨ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯐꯅ ꯀꯨꯏꯅ ꯊꯦꯡꯅꯈꯤꯗ꯭ꯔꯕꯅꯤ, ꯑꯗꯨꯕు ꯉꯁꯤꯗꯤ ꯑꯅꯤꯗꯣ ꯑꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯑꯃꯨꯕ ꯉꯁꯤꯗꯤ ꯏꯕꯦꯝꯆꯥꯕꯨ ꯀꯧꯗ꯭ꯔꯦ, ꯃꯥ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯏꯕꯦꯝꯆꯥꯁꯨ ꯃꯈꯣꯡ ꯑꯗꯨ ꯈꯔ ꯊꯥꯡꯕ ꯍꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯑꯃꯨꯕꯁꯨ ꯏꯕꯦꯝꯆꯥꯅ ꯃꯉꯣꯟꯗ ꯀꯧꯔꯛꯇꯕ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯃꯨꯕ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯂꯤ꯫ ꯏꯕꯦꯝꯆꯥꯁꯨ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯈꯜꯂꯕ ꯃꯇꯨꯡꯗ ꯀꯧꯔꯛꯏ, ꯑꯃꯨꯕ꯫ ꯑꯃꯨꯕ ꯃꯈꯣꯡꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯏꯕꯦꯝꯆꯥ ꯑꯃꯨꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯃꯨꯕꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯦ꯫ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ? ꯏꯇꯩꯃ, ꯑꯩ ꯁꯦꯜ ꯂꯧꯕ ꯆꯠꯄꯅꯤ꯫ ꯑꯗꯣ ꯑꯃꯨꯕ, ꯅꯪ ꯏꯇꯩꯃꯕꯨ ꯂꯥꯟꯅ ꯂꯧꯕ꯭ꯔꯥ? ꯂꯧꯗꯦꯗ ꯏꯇꯩꯃ꯫ ꯑꯩ ꯈꯪꯉꯤ, ꯅꯪꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯔꯝꯒꯅꯤ ꯍꯥꯏꯕ꯫ ꯑꯗꯣ ꯑꯃꯨꯕ, ꯏꯇꯩꯃꯅ ꯅꯪꯒꯤ ꯇꯧꯕꯤꯃꯜꯗꯤ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯔꯣꯏ꯫ ꯏꯇꯩꯃ, ꯍꯧꯈꯤꯕ ꯋꯥꯗꯣ ꯅꯤꯡꯁꯤꯡꯂꯨꯔꯅꯨ꯫ ꯑꯗꯣ ꯏꯕꯥꯅꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤ꯫ ꯅꯪ ꯍꯣꯇꯦꯜꯗ ꯆꯪꯂꯨꯔꯣ, ꯑꯗꯨꯒꯅꯦ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯉꯥꯏꯔꯝꯒꯦ꯫ ꯑꯗꯨꯒ ꯉꯁꯤ ꯏꯕꯥꯅꯤ ꯎꯅꯔꯤꯕꯁꯤꯗꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯈꯤꯗꯕꯁꯨ ꯌꯥꯏ꯫ ꯍꯣꯏ, ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯏꯇꯩꯃ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯕꯦꯝꯆꯥ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏ ꯑꯃꯗ ꯂꯦꯞꯇꯨꯅ ꯑꯃꯨꯕ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯕꯁꯨ ꯏꯕꯦꯝꯆꯥꯅ ꯉꯥꯏꯔꯝꯒꯅꯤ ꯈꯜꯂꯗꯨꯅ ꯇꯍꯥ ꯂꯥꯛꯂꯤ꯫ ꯑꯅꯤꯗꯨ ꯑꯃꯨꯛ ꯂꯝꯕꯤ ꯆꯠꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯏ꯫ ꯑꯃꯨꯕ, ꯏꯇꯩꯃ ꯌꯥꯝ ꯋꯥꯔꯦ, ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯣꯏꯈꯤꯅꯤ ꯈꯟꯕꯗ ꯌꯥꯝ ꯄꯥꯝꯃꯨꯏ꯫ ꯑꯗꯣ ꯏꯇꯩꯃ, ꯃꯤꯅ ꯎꯔꯒ ꯐꯖꯔꯣꯏ, ꯃꯆꯤ ꯑꯃꯗ ꯑꯣꯏꯅ ꯂꯦꯞꯂꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯂꯝꯄꯥꯛ ꯑꯃꯒꯤ ꯃꯆꯤꯗ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯏꯇꯩꯃ, ꯑꯩꯁꯨ ꯄꯥꯎ ꯈꯔꯗꯤ ꯇꯥꯏ, ꯑꯗꯨꯅ ꯏꯇꯩꯃ ꯍꯣꯏꯔꯣꯝꯗ ꯂꯥꯛꯄꯁꯦ ꯑꯩ ꯂꯦꯞꯄꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯐꯝ ꯈꯪꯗ꯭ꯔꯤ꯫ ꯅꯪꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯔꯝꯂꯒ ꯍꯧꯖꯤꯛꯅ ꯅꯪꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯑꯣꯏꯅ ꯕꯗꯅꯥꯝ ꯄꯤꯕꯤꯔꯦ, ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯑꯣꯛꯇꯕꯤ ꯇꯥꯔꯦ꯫ ꯑꯗꯨ ꯏꯇꯩꯃ, ꯑꯩꯒꯤꯁꯦ ꯌꯥꯝ ꯀꯥ ꯍꯦꯜꯂꯦ ꯍꯥꯏꯅꯗꯤ ꯈꯟꯕꯤꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯏꯇꯩꯃꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯂꯕꯗꯤ ꯅꯅꯥꯎꯅ ꯏꯇꯩꯃꯒꯤ ꯂꯦꯞꯆꯕ ꯉꯝꯒꯅꯤ꯫ ꯏꯕꯦꯝꯆꯥꯗꯨ ꯀꯞꯂꯒ, ꯑꯃꯨꯕ, ꯅꯪꯒꯤ ꯄꯨꯛꯆꯦꯜꯗꯤ ꯏꯇꯩꯃꯅ ꯈꯪꯏ, ꯑꯗꯣ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯏꯇꯩꯃꯒꯤ ꯄꯨꯟꯁꯤꯅ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯑꯗꯨꯛ ꯁꯦꯡꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯁꯦ ꯃꯣꯏꯒꯤ ꯆꯔꯥ ꯍꯦꯟꯗꯅꯕ ꯍꯣꯠꯅꯕ ꯑꯩꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯤꯡꯆꯠ ꯊꯤꯅꯅꯕ ꯑꯣꯏꯔꯝꯂꯦ꯫ ꯏꯇꯩꯃ, ꯏꯕꯦꯝꯆꯥꯅ ꯃꯈꯥ ꯇꯥꯔꯛꯏ, ꯉꯁꯤ ꯑꯁꯦ ꯅꯪꯒ ꯎꯅꯕꯒꯤ ꯃꯔꯝꯁꯨ ꯑꯇꯩꯒꯤ ꯅꯠꯇꯦ, ꯃꯇꯝ ꯈꯔ
Inaugi napandagi itaimana nungaina lejarurabasu itaimagi punsidadi kokpa yararoidaba machu ama sangkhibaga chap manare. Matam aduda aina iranai tawjakhibasu nattaba pulap pulap loisinminaraga hawjikna ai khaki ira loi hori. Aduna sidagidi nangsu aibu lambi lamjawda thengnarabasu kauraklan aduga aina su kauraklaroi. Asi haiduna ibemcha kappe amubusu ibemchagi matawdu ubada yam nungaitre. Themse hairabasu karamnano aduna mahaksu tawpham khangda leiri. Ibemcha su magi thamoida leiriba pendaba mayam adu wahaina oina tamthokpada tamthokpamsu khangdre. Aduna mahak kappa yaba kaplaba matungda tapna hairei. Amuba nang chatloko. Hoi daima. Asumna amuba makhong adu tapna tapna thangduna chatkre. Aduga numidangi matamda ibemcha chak thongdoigi tawri. Tanja aduda ibemchagi manempok makhwang kolabidu changaktuna hairei. Aidine mathong maram khangdaba mina thongba chak charoi ko. Ibemcha thongge haina tawramliba chak adu chaplepi aduga hairi. Ima na hairibadubu karino. Aina kayamuk yamna imung asi kainanaba akaibali chakhrabage. Ibemchagi manempok aduna mado aingonda hangadaba nate nasana nasada hangjo. Ima aisu miyoibani. Miyoiba kaubanina nakhoigi khalaga ai yum masidagi chatpasu ngamdre. Mani imungda leiraga migi miwa asum lauraga leiradi kamaina yumse ingna jikna pandoino. Tanja aduda ibemchagi mapuroibado changlai aduga hairei. Nang ngasai kadai chatloi? Nupa noina aise namdana ngahongadawri. Aina pamliba pakhumse adu nate. Adudi noina nangna pamliba pakhumase ai oktobali chatloi haina khumlakpadura. Aise khutna ma yaudre. Aduna thabak suduna seltan bangamdre haiduna nangna usitaba natra. Kaino haidubo aina karamba matamda nangbu usitaba matam yaukhrabage. Ibungo imadi mana thongba chak charoi ko aidi ngasidagi chara helani. Ima yare aisu ngasidagi chara helani aigi cha hapurno. Wado hairamnaga thokre. Ibemcha matomta prok prok chagle. Aduna chakhum aduda phamlaga mahak kapli. Manempoksu thokre. Asigumlaba tanja asida ibemcha matomta wahang hangba haurakle. Aina hinglibase karigino. Aduga hawjik phawba aina yumsida leiribasina kanagi asadano. Yummasiga aiga kari mari leinabage. Asumna masada wahang kaya hanglaba matungda matomta pakhum pisari. Nati ayingin ailandi aina yumsida leiribase makhoigini. Ai leitrabadi makhoidi kanani yengsinbigani. Ai chalo mafam kaida soi chatloi. Madu khalaba matungda ibemcha mapuroibagi manakta changduna tapna hairi. Nupa nangna ibulana lauribado lawgano. Ai kanagumba misak amataga mari leinakiba leite. Aina yumasida leiribase nangbu nungsibagide. Ibemchagi nupadu mahakna hairiba wadu tade. Ibemcha mapuroibagi masa paiduna nomlaga hairi. Kaigino nangna tumi leirise. Aibu thajabiyo nupa. Ai laandaba sengbane. Adubu ibemchagi wakatu kanamtana takhidre. Aduna ibemcha tapna yamna ningamdana hairei. Phari nupa ai chatlagi. Aina haibu atabidraba mafam asida ai kuina panthaduna leiningje. Adubu nupa aina nangi nanakta leiriba makhai aigi awatpa nahakna khanglaroi. Aina leitraba matamda nang nongbudi soidana aigi awatpa se khanglakhigani ko. Wahaido hairamlaga ibemcha yumadudagi kaplaga thorakle. Ibemchagi nupasu ibemchabu khamludre. Masu ikai nungsi yanaba haibadu oire. Minade magi nupi asi upa koire. Nupaga una haure haiduna pau pangtamda tamlakhibani. Masu khambanboi kaiboi tawduna managa mimanadaba aduda magi nupida lana panglauda lawkre. Ibemcha kapna kapna mabungi manakta lagle. Ibemcha mama mapa leikhidre mabung amaga maga khaktani leiribadu. Aduga ibemchagi mabungi nupi adusu chal nupina matang matam chadana mapamda lakpaduda yamna pakhatna hanglame. Haima ichan nangdi numidangsida. Ibemcha manamada chejet konsenduna kablai. Adumna ibemchana wari pumba liraba matungda ibemchagi manama amukhana mapuroibaga hanjinaba yaroi. Wakhaladu pikpa haiduna saurame. Adubu ibemchadi mapuroibaga kainaba haibadu pamlamde. Asumna numituma haukre. Mathangi ayukta ibemcha nganta hawgatlaga manama amadi mabungda
ꯆꯠꯂꯒꯦ ꯐꯥꯎꯕ ꯍꯥꯏꯔꯝꯗꯅ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯠꯂꯤꯕꯗꯣ ꯑꯇꯩꯒꯤ ꯅꯠꯇꯦ, ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯑꯗꯨꯅ ꯀꯥꯏꯅꯅꯤꯡꯗꯕꯒꯤ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒ ꯑꯃꯨꯛ ꯆꯪꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯆꯥꯅ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯏꯕꯦꯝꯆꯥ ꯃꯄꯨꯔꯣꯏꯕꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯝꯆꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯏꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯏ꯫ "ꯀꯅꯥꯅꯣ ꯃꯄꯥꯟꯗ ꯀꯣꯏꯂꯥꯡ ꯂꯥꯡꯉꯤꯗꯨꯕꯣ? ꯑꯍꯤꯡꯗ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯒ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯑꯃꯨꯛ ꯂꯥꯛꯏꯅꯣ?" "ꯅꯨꯄꯥ, ꯑꯩ ꯏꯄꯥꯝꯗ ꯂꯩꯔꯨꯕꯅꯤ꯫ ꯁꯦ, ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯨꯕ, ꯑꯩ ꯂꯥꯟꯗꯤꯌꯦ ꯅꯨꯄꯥ." ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯀꯞꯇꯨꯅ ꯂꯩꯔꯨꯕꯗꯒꯤꯗꯤ ꯏꯕꯦꯝꯆꯥ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯦ꯫ ꯑꯗꯨꯗꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯃꯄꯨꯔꯣꯏꯕꯅ ꯑꯁꯨꯛ ꯂꯥꯟꯅ ꯂꯧꯔꯒ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯐꯔꯦ ꯈꯜꯂꯛꯂꯦ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯃꯤꯅꯁꯨ ꯃꯥꯕꯨ ꯎꯕꯗ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯒ ꯏꯕꯦꯝꯆꯥ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯃꯈꯣꯏꯒꯤ ꯌꯦꯅꯈꯥꯗ ꯌꯦꯔꯪꯅ ꯀꯤꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯗꯨ ꯃꯈꯨꯝ ꯍꯥꯡꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯄ ꯂꯩꯇ ꯁꯤꯟꯊꯔꯒ ꯃꯆꯤꯟꯗ ꯇꯞꯅ ꯍꯥꯏꯔꯤ꯫ "ꯅꯨꯄꯥ, ꯑꯩ ꯆꯠꯂꯒꯦ꯫ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣꯀꯣ꯫ ꯑꯩꯅ ꯉꯁꯤ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯁꯦ ꯑꯩꯒꯤ ꯏꯔꯥꯜ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯆꯠꯄ ꯅꯠꯇꯦ꯫ ꯅꯪꯅ ꯂꯥꯟꯅ ꯂꯧꯔꯒ ꯍꯤꯡꯕ ꯄꯨꯟꯁꯤꯗꯣ ꯑꯩ ꯄꯥꯝꯗ꯭ꯔꯦ꯫ ꯑꯩ ꯆꯠꯂꯒꯦꯀꯣ ꯅꯨꯄꯥ." ꯋꯥꯍꯩ ꯑꯗꯨꯒ ꯇꯨꯡꯏꯟꯅ ꯏꯕꯦꯝꯆꯥ ꯍꯤꯗꯥꯛ ꯑꯗꯨ ꯊꯛꯆꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯄꯥꯝꯗꯅ ꯏꯕꯦꯝꯆꯥꯕꯨ ꯀꯣꯏꯊꯤ ꯊꯤꯅꯔꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯏꯕꯦꯝꯆꯥꯗꯤ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛ ꯑꯗꯨ ꯊꯛꯂꯕ ꯃꯇꯨꯡꯗ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯃꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯍꯨꯒꯤ ꯃꯩꯆꯥꯛ ꯈꯥꯡꯂꯦ꯫ ꯑꯗꯨꯅ ꯏꯁꯤꯡꯁꯨ ꯑꯃꯨꯛ ꯊꯛꯆꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯕꯦꯝꯆꯥ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯂꯕ ꯃꯇꯨꯡꯗ ꯑꯔꯣꯏꯕ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯏꯕꯦꯝꯆꯥꯒꯤ ꯃꯕꯨꯡ ꯃꯅꯝꯃ ꯂꯥꯛꯇꯨꯅ ꯏꯕꯦꯝꯆꯥꯕꯨ ꯑꯃꯨꯛ ꯍꯪꯂꯔꯦ꯫ ꯑꯁꯨꯝꯅ ꯀꯣꯏꯊꯤ ꯊꯤꯅꯔꯕ ꯃꯇꯨꯡꯗ ꯃꯤꯅ ꯄꯥꯎ ꯄꯤꯔꯛꯂꯦ ꯏꯕꯦꯝꯆꯥ ꯂꯧꯕꯨꯛꯇ ꯁꯤꯔꯒ ꯂꯩꯔꯦ ꯍꯥꯏꯅ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯕꯨꯡ ꯑꯃꯗꯤ ꯃꯅꯝꯃꯁꯨ ꯆꯦꯟꯈ꯭ꯔꯦ, ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯁꯨ ꯆꯦꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯝꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯆꯤꯟꯗꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯄꯛꯂꯒ ꯃꯁꯥ ꯑꯗꯨ ꯂꯣꯡꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯏꯕꯦꯝꯆꯥꯒꯤ ꯅꯨꯄꯥ ꯑꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯁꯦ, ꯃꯤꯠ ꯄꯥꯡꯉꯣ ꯅꯨꯄꯤ, ꯑꯩ ꯂꯥꯜꯂꯦ ꯅꯨꯄꯤ." ꯑꯁꯨꯝꯅ ꯏꯕꯦꯝꯆꯥꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯕꯁꯨ ꯏꯕꯦꯝꯆꯥ ꯂꯩꯇꯕꯒꯤ ꯃꯔꯝ ꯑꯗꯨ ꯁꯨꯝ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯕ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤ, "ꯏꯇꯩꯃ, ꯅꯪꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯊꯦꯜꯂꯤꯀꯣ꯫ ꯏꯇꯩꯃꯅ ꯁꯤꯕꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯣꯏꯅ ꯂꯥꯛꯄꯤꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯇꯩꯃꯒꯤ ꯆꯪꯖꯐꯝ ꯑꯩꯅ ꯄꯤꯔꯤ ꯍꯥꯏꯕꯁꯦ ꯏꯇꯩꯃꯅ ꯈꯪꯕꯤꯈꯤꯗ꯭ꯔꯦ." ꯑꯗꯨꯒ ꯁꯣꯝꯗꯅ ꯏꯕꯦꯝꯆꯥ ꯂꯩꯇ꯭ꯔꯕ ꯃꯇꯨꯡ ꯏꯕꯦꯝꯆꯥꯒꯤ ꯃꯅꯦꯝꯄꯣꯛ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯗꯨ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯗꯤ ꯕꯗꯅꯥꯝ ꯈꯨꯗꯤꯡꯃꯛ ꯈꯥꯡꯕ ꯉꯝꯒꯅꯤ, ꯑꯗꯨꯒ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯗꯤ ꯕꯗꯅꯥꯝ ꯑꯗꯨ ꯀꯤꯕꯅ ꯃꯍꯥꯛ ꯂꯥꯟꯗꯦ ꯂꯤꯁꯤꯡꯂꯛ ꯍꯥꯏꯔꯕꯁꯨ ꯇꯥꯕꯤꯅꯕ ꯂꯩꯇ꯭ꯔꯕꯗꯤ ꯍꯤꯡꯕꯒꯤ ꯋꯥꯍꯟꯊꯣꯛ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤꯅꯤ꯫ ꯑꯗꯨꯝꯅ ꯏꯕꯦꯝꯆꯥ ꯃꯤꯋꯥ ꯃꯩꯁꯥ ꯂꯥꯡꯗ꯭ꯔꯕ ꯁꯔꯒꯒꯤ ꯂꯝꯕꯤꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯦꯝꯄꯣꯛꯀ ꯃꯄꯨꯔꯣꯏꯕꯒꯅ ꯑꯉꯥꯎꯕ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯁꯣꯔꯣꯛ ꯂꯝꯖꯥꯎꯗ ꯆꯠꯇꯨꯅ ꯃꯈꯣꯏꯕꯨ ꯍꯟꯅ ꯌꯦꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯑꯃꯒꯨꯝꯅ ꯍꯤꯡꯗꯨꯅ ꯂꯩꯍꯧꯈꯤ꯫